ꯈꯣꯟꯖꯦꯜꯅ ꯍꯤꯛꯆꯔꯛꯄꯤ ꯃꯦꯂꯩ ꯆꯔꯣꯡ ꯑꯣꯏꯔꯝꯃꯤ ꯅꯪꯗꯤ ꯂꯧꯅꯝꯕꯤ ꯇꯌꯥꯜ ꯅꯨꯡꯁꯤꯕ ꯇꯝꯕꯤꯒꯦ ꯈꯜꯂꯨꯕ ꯊꯃꯣꯏ ꯄꯥꯟꯗꯕꯤꯁꯨ ꯑꯣꯏꯔꯝ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯊꯥꯗꯣꯛꯈꯤꯕ ꯍꯨꯅꯤ ꯈꯪꯅ ꯈꯪꯅ ꯄꯥꯝꯂꯨꯔꯤꯕ ꯀꯔꯤꯒꯤ ꯄꯤꯅ ꯊꯛꯆꯕꯁꯨ ꯃꯌꯥ ꯍꯩꯕꯤ ꯍꯦꯂꯣꯏ ꯁꯨꯝꯍꯠꯇꯨꯅꯁꯨ ꯀꯥꯏꯍꯧ ꯁꯣꯛꯍꯜꯂꯛꯂꯤꯕ ꯍꯛꯆꯥꯡ ꯑꯁꯤꯃꯁꯨ ꯉꯥꯏꯕ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯅ ꯁꯂꯥꯛ ꯁꯥꯅꯕ ꯄꯦꯜꯂꯛꯇꯨꯅ ꯂꯪꯊꯣꯔꯛꯄ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯉꯧꯕ ꯃꯦꯝꯊꯣꯏꯁꯨ ꯇꯥꯝꯅꯥꯅ ꯀꯧꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯔꯨꯏ ꯅꯛꯅ ꯂꯩꯔꯨꯕꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯟꯅ ꯇꯍꯥ ꯇꯍꯥ ꯆꯪꯉꯛꯄꯅꯤ ꯐꯤꯔꯦꯞ ꯑꯃꯒꯤ ꯐꯤꯕꯝꯗꯨ ꯎꯔꯛꯄ ꯃꯤꯀꯨꯞꯇ ꯍꯦꯟꯅ ꯄꯥꯏꯁꯤꯜꯂꯛꯏ ꯌꯥꯡꯅ ꯄꯥꯈꯠ ꯊꯨꯀꯠꯄꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯑꯔꯨꯝ ꯑꯌꯥꯡ ꯆꯥꯡ ꯄꯨꯕ ꯉꯝꯗ ꯊꯔꯤꯛꯅꯔꯕ ꯐꯤꯔꯦꯞ ꯑꯗꯣ ꯄꯥꯡꯒꯜ ꯐꯕ ꯑꯉꯧꯕꯅ ꯉꯥꯛꯄꯤꯔꯒ ꯁꯣꯐꯥꯗ ꯄꯨꯁꯤꯜꯂꯒ ꯍꯥꯟꯅ ꯐꯝꯊꯍꯜꯂꯤ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯐꯤꯔꯦꯞꯄꯒꯤ ꯐꯤꯕꯝꯗꯨꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯍꯥꯏꯔꯛꯏ ꯐꯤꯔꯦꯞꯄ ꯗꯣꯛꯇꯔ ꯆꯠꯁꯤꯔꯣ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤ ꯇꯥꯝꯅꯥ ꯃꯤꯀꯨꯞꯇꯨꯗ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯡꯊꯣꯛꯄꯒꯤ ꯊꯧꯅꯥ ꯃꯁꯥꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗ ꯊꯨꯞꯅ ꯇꯨꯝꯈꯠꯂꯛꯄ ꯄꯤꯔꯥꯡꯁꯤ ꯈꯛ ꯅꯠꯇꯅ ꯆꯤꯝꯕꯥꯜ ꯀꯥꯡꯕꯁꯨ ꯉꯝꯗꯦ ꯂꯦꯞꯂꯤꯉꯩ ꯐꯤꯔꯦꯞꯄꯅ ꯃꯦꯝꯊꯣꯏꯒꯤ ꯄꯥꯎꯈꯨꯝꯗꯣ ꯁꯣꯔ ꯏꯊꯥ ꯊꯥꯗꯣꯛꯅ ꯄꯤꯔꯛꯏ ꯌꯥꯅꯤ ꯗꯩꯃ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯅ ꯇꯨꯁꯤꯟꯕꯅꯤ ꯑꯉꯧꯕꯅ ꯐꯤꯔꯦꯞꯄ ꯗꯣꯛꯇꯔꯗ ꯉꯥꯛ ꯆꯠꯁꯤ ꯐꯤꯔꯦꯞꯄ ꯗꯣꯛꯇꯔ ꯆꯠꯄꯗꯣ ꯄꯥꯝꯗꯦ ꯑꯁꯣꯛꯄ ꯃꯁꯥꯗꯣ ꯂꯥꯌꯦꯡꯅꯤꯡꯗꯕꯁꯨ ꯅꯠꯇꯦ ꯁꯣꯛꯑꯦ ꯄꯜꯂꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯌꯥꯖꯕ ꯄꯥꯝꯗꯦ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅ ꯇꯥꯝꯅꯥꯒꯤ ꯃꯇꯧ ꯑꯗꯨꯃꯛꯅꯁꯨ ꯋꯥꯔꯧꯕ ꯈꯔꯗꯤ ꯂꯩꯈ꯭ꯔꯦ ꯏꯕꯥꯏ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯐꯤꯔꯦꯞꯄꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯇꯥꯝꯅꯥꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯁꯣꯛꯆꯤꯜꯂꯔꯦ ꯑꯥꯊ꯭ꯔ ꯐꯨꯝꯕ ꯃꯤꯠꯌꯦꯡꯗꯨꯃꯁꯨ ꯇꯥꯝꯅꯥꯗ ꯌꯦꯡꯉꯛꯄ ꯁꯪꯗꯦ ꯁꯪꯗ꯭ꯔꯕꯁꯨ ꯇꯥꯝꯅꯥꯅ ꯎꯔꯤ ꯑꯉꯧꯕꯅ ꯑꯁꯣꯛ ꯑꯄꯟ ꯍꯥꯏꯕꯁꯤ ꯁꯥꯔꯤꯉꯩꯗ ꯉꯜꯂꯤꯉꯩꯗꯅꯦ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯛꯏ ꯌꯦꯡꯒꯗꯕꯅꯤ ꯅꯁꯥ ꯈꯛꯀꯤ ꯅꯤꯡꯉꯛꯄꯅ ꯐꯔꯦ ꯈꯟꯒꯅꯨ ꯌꯦꯡꯉꯨ ꯑꯉꯥꯡꯁꯤꯅ ꯄꯥꯈꯠꯇꯨꯅ ꯃꯄꯤ ꯏꯔꯥ ꯊꯥꯡꯂꯤꯕꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯑꯉꯧꯕꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯌꯦꯡꯂꯔꯣꯏꯒꯦ ꯈꯟꯅ ꯌꯦꯡꯂꯨꯗ꯭ꯔꯕ ꯐꯤꯔꯦꯞꯄ ꯍꯥꯏꯔꯞ ꯃꯉꯛ ꯂꯦꯡꯗꯨꯅ ꯇꯥꯝꯅꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯋꯥꯔꯧꯔꯕꯁꯨ ꯄꯦꯟꯈꯤꯗ꯭ꯔꯕꯁꯨ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯛꯄ ꯉꯝꯂꯨꯗꯦ ꯍꯧꯖꯤꯛꯁꯤ ꯋꯥꯔꯧꯗꯨꯅ ꯂꯩꯔꯝꯕ ꯐꯤꯔꯦꯞꯄ ꯋꯥꯔꯧꯕꯒꯤ ꯆꯥꯡ ꯑꯗꯣ ꯇꯥꯝꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯛꯁꯤꯜꯂꯕ ꯁꯛꯇꯝ ꯑꯗꯨꯅ ꯅꯝꯊꯔꯛꯂꯦ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯇꯞꯅ ꯑꯉꯧꯕ ꯃꯥꯁꯨ ꯃꯁꯥꯗꯣ ꯉꯥꯛꯄꯤ ꯁꯝꯕꯤꯔꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯃꯤꯟꯅꯈꯤ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄ ꯃꯥꯅ ꯊꯣꯡ ꯋꯥꯡꯃ ꯂꯥꯟꯈꯤꯕꯗꯣ ꯉꯥꯏꯔꯝꯂꯒ ꯃꯊꯛꯂꯣꯝꯗ ꯍꯟꯗꯨꯅ ꯀꯥꯈꯠꯂꯛꯏ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯁ꯭ꯇꯦꯌꯔ ꯊꯛꯇꯣ ꯑꯅꯤ ꯑꯅꯤ ꯐꯥꯎ ꯀꯥꯜꯂꯤ ꯀꯥꯗꯣ ꯌꯧꯅꯤꯡꯃꯟꯕꯅ ꯆꯪꯉꯛꯂꯦ ꯊꯣꯡꯗꯨ ꯅꯪꯒꯟꯗꯨꯗ ꯉꯥꯊꯣꯔꯒ ꯊꯤꯡꯖꯤꯜꯂꯝꯃꯤ ꯐꯤꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯛꯇꯨꯅ ꯔꯨꯝ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯕꯦꯜꯀꯅꯤꯒꯤ ꯄꯔꯗꯥ ꯑꯁꯥꯡꯕꯗꯣ ꯖꯔ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯦ ꯃꯈꯨꯠ ꯑꯅꯤꯅ ꯌꯣꯠꯀꯤ ꯔꯦꯂꯤꯡ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯅꯤꯛꯇꯨꯅ ꯍꯣꯟꯊꯔꯛꯏ ꯉꯁꯤ ꯃꯥꯅ ꯎꯠꯈꯤꯕ ꯃꯇꯧꯗꯨꯗ ꯐꯤꯔꯦꯞꯄꯅ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯃꯥꯅ ꯐꯤꯔꯦꯞꯄꯕꯨ ꯁꯥꯎꯅꯤꯡꯕꯗꯨꯗꯤ ꯐꯤꯔꯦꯞꯄ ꯃꯥꯅ ꯃꯔꯝ ꯈꯪꯗꯦ ꯃꯔꯝ ꯑꯗꯨ ꯈꯪꯂꯕꯗꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯁꯕ ꯉꯝꯈꯤꯗ꯭ꯔꯥ ꯐꯤꯔꯦꯞꯄꯅ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯤ ꯅꯥꯀꯣꯡꯅ ꯈꯣꯟꯖꯦꯜꯅ ꯄꯤꯛꯊꯔꯨꯕꯁꯨ ꯂꯩꯇ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇ ꯑꯦꯔꯣꯟꯅ ꯍꯥꯏꯔꯝꯕ ꯃꯥꯅꯁꯨ ꯎꯈꯤꯕ ꯑꯦꯔꯣꯟꯅ ꯐꯤꯔꯦꯞꯄꯒꯤ ꯊꯣꯡꯖꯤꯜꯗꯨꯗ ꯂꯦꯞꯅ ꯂꯦꯞꯅ ꯇꯥꯝꯅꯥꯗ ꯁꯥꯎꯔꯛꯄ ꯈꯣꯟꯖꯦꯜꯗ ꯆꯩ ꯑꯅꯝ ꯀꯜꯂꯒ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯏꯆꯝ ꯆꯝꯅ ꯂꯥꯛꯄ ꯅꯠꯇꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅꯤ ꯀꯅꯥ ꯈꯪꯗꯦ ꯀꯅꯥ ꯎꯗꯦ ꯈꯜꯂꯕꯁꯨ ꯃꯈꯥꯗꯒꯤ ꯀꯥꯈꯠꯂꯛꯄ ꯐꯤꯔꯦꯞꯄꯅ ꯎꯈꯤ ꯂꯥꯟꯅ ꯈꯟꯒꯦ ꯈꯜꯂꯨꯕ ꯇꯧꯗ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯉꯝꯗꯦ ꯆꯞ ꯂꯦꯞꯇꯨꯅ ꯂꯥꯞꯇꯛꯅ ꯌꯦꯡꯈꯤ ꯇꯥꯝꯅꯥꯁꯨ ꯃꯅꯨꯡ ꯀꯜꯂꯤ ꯑꯦꯔꯣꯟꯅ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯆꯨꯝꯃꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯖꯗꯨꯅ ꯈꯨꯝꯂꯝꯗꯦ ꯋꯥꯈꯜꯗꯣ ꯑꯔꯥꯟꯕꯅꯤ ꯅꯪꯅ ꯇꯧꯕ ꯑꯩ ꯈꯪꯉꯣꯏꯅ ꯈꯟꯕ꯭ꯔꯥ ꯅꯪꯕꯨ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯟꯕ ꯉꯝꯃꯣꯏ ꯍꯟꯗꯛꯀꯤꯁꯤꯅ ꯐꯥꯔꯁ ꯑꯦꯟ ꯂꯥꯁꯅꯤ ꯁ꯭ꯇꯤꯝꯕꯥꯠ ꯃꯐꯝꯒꯤꯗꯣ ꯃꯦꯗꯥꯝꯗ ꯃꯤꯅꯝꯂꯒ ꯅꯪꯕꯨ ꯀꯟꯈꯤꯕꯅꯤ
ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯅꯪꯅ ꯂꯦꯞꯂꯤꯕ ꯃꯐꯝꯁꯤꯗ ꯅꯪ ꯂꯦꯞꯄ ꯉꯝꯃꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯑꯦꯔꯣꯟꯒꯤ ꯋꯥꯍꯩꯗꯨꯃꯗꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯊꯥꯖꯤꯟꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯤꯍꯨꯜꯗꯣ ꯈꯞ ꯈꯞ ꯆꯣꯡꯗꯨꯅ ꯂꯩꯔꯕꯁꯨ ꯈꯣꯟꯖꯦꯜꯗꯨꯃꯗꯤ ꯃꯥꯅ ꯀꯅꯥꯁꯨ ꯀꯤꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ, ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯂꯥꯛꯑꯗꯤ ꯑꯔꯦꯝꯕ ꯇꯥꯔꯅꯤ꯫ ꯑꯦꯔꯣꯟ ꯍꯥꯏꯕ ꯏꯟꯗꯕꯤ ꯊꯋꯥꯏ ꯋꯥꯋꯣꯏꯗꯕꯤꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯆꯤꯝꯕꯥꯜ ꯎꯝꯁꯤꯜꯂꯒ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯈꯤ꯫ ꯃꯤꯅꯝꯕ ꯉꯥꯡꯕꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯥꯝꯂꯕꯁꯨ ꯊꯧꯕꯗ ꯐꯪꯂꯔꯣꯏ ꯈꯪꯂꯦ꯫ ꯃꯁꯥꯅ ꯃꯁꯥ ꯇꯞꯅ ꯐꯥꯊꯖꯕ ꯑꯣꯏꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯐꯨ ꯀꯥꯝꯊꯣꯛꯏ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯪ ꯌꯨꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ꯫ ꯄꯥꯝꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯌꯥꯡ ꯌꯥꯡꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏ, ꯅꯪ ꯁꯣꯛꯀꯅꯤ꯫ ꯑꯩ ꯅꯪꯕꯨ ꯃꯥꯡꯍꯟꯅꯤꯡꯗꯦ, ꯅꯪ ꯃꯤ ꯍꯥꯠꯄ ꯑꯃꯕꯨ ꯅꯨꯡꯁꯤꯒꯅꯨ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩꯗꯤ ꯃꯤꯍꯥꯠꯄ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯤ꯫ ꯋꯥꯍꯩꯁꯤꯅꯅꯤ ꯃꯥꯏꯊꯣꯡ ꯁꯥꯒꯠꯂꯛꯄ, ꯋꯥꯍꯩ ꯑꯁꯤꯅꯅꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇ ꯅꯥꯟꯊꯔꯛꯄ, ꯋꯥꯍꯩ ꯑꯁꯤꯅꯅꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯁꯣꯛꯍꯜꯂꯛꯄ, ꯋꯥꯍꯩ ꯑꯁꯤꯅꯅꯤ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤ ꯆꯨꯁꯤꯜꯂꯛꯄ꯫ ꯃꯤꯍꯥꯠꯄ ꯑꯁꯦ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯍꯥꯠꯄ ꯑꯗꯨꯕꯨ ꯍꯪꯒꯣꯏꯕꯗꯨꯁꯨ ꯁꯥꯎꯅ ꯍꯪꯒꯣꯏꯕ ꯈꯛ ꯉꯝꯂꯨꯗꯦ꯫ ꯊꯨꯞꯅ ꯍꯪꯒꯣꯏꯔꯤ, ꯅꯨꯡꯁꯤꯕꯗꯨꯅ ꯇꯨꯞꯍꯜꯂꯛꯄꯅꯤ꯫ ꯃꯤꯍꯥꯠꯄ ꯑꯁꯤꯗꯅꯤ ꯅꯨꯡꯁꯤꯔꯦ ꯍꯥꯏꯅ ꯁꯤꯟꯅꯈꯤꯕ ꯄꯨꯝꯅꯃꯛ꯫ ꯃꯤꯍꯥꯠꯄ ꯑꯁꯤꯅꯤ ꯊꯃꯣꯏꯅ ꯂꯣꯟꯅ ꯅꯨꯡꯁꯤꯔꯝꯕ꯫ ꯃꯤꯍꯥꯠꯄ ꯑꯁꯤꯅꯤ ꯃꯥꯅ ꯉꯥꯎꯖꯔꯣꯏ ꯄꯥꯝꯖꯔꯣꯏ ꯈꯟꯅ ꯃꯥꯒꯤ ꯃꯐꯝ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯕ꯫ ꯀꯅꯥ ꯑꯃꯅ ꯃꯤꯍꯥꯠꯄ ꯍꯥꯏꯅ ꯂꯥꯏꯅ ꯄꯟꯈ꯭ꯔꯕꯁꯨ ꯃꯤꯍꯥꯠꯄ ꯑꯁꯤꯅ ꯊꯃꯣꯏꯕꯨ ꯃꯀꯨꯞ ꯇꯥꯅ ꯁꯨꯒꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯍꯥꯠꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯕꯦꯃꯒꯤ ꯎꯖꯅꯤꯡꯕꯤ ꯃꯆꯦ ꯕꯦꯕꯦ꯫ ꯐꯤꯕꯝꯁꯤꯗ ꯇꯥꯝꯅꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅꯤꯡꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ? ꯃꯤꯍꯥꯠꯄ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯍꯥꯠꯄ ꯑꯁꯤꯕꯨ ꯃꯥꯅ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯂꯣꯏ꯫ ꯃꯤꯍꯥꯠꯄ ꯑꯁꯦ ꯅꯤꯡꯁꯤꯡꯕꯒꯤ ꯆꯦꯃꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯅꯨꯡꯁꯤꯅ ꯏꯗꯨꯅ ꯊꯝꯖꯅꯤꯡꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯁꯤꯃꯛꯀꯤ ꯑꯍꯤꯡꯗꯅꯤ ꯇꯥꯝꯅꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯐꯤꯔꯦꯞꯄꯗꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯝꯗ꯭ꯔꯦ꯫ ꯃꯤꯀꯞ ꯊꯣꯔꯛꯄ ꯇꯥꯟꯖꯥꯗ ꯃꯝꯅ ꯊꯥꯜꯂꯤꯕ ꯕꯜꯕ ꯑꯗꯨꯅ ꯐꯤꯔꯦꯞꯄ ꯍꯤꯞꯂꯝꯗ꯭ꯔꯦ ꯈꯪꯂꯛꯄꯅꯤ꯫ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯂꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯁꯣꯐꯥꯗ ꯇꯨꯝꯂꯤꯕ꯭ꯔꯥ ꯐꯝꯂꯤꯕ꯭ꯔꯥ ꯌꯦꯡꯕꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐꯃꯥꯡꯗꯒꯤ ꯆꯄꯜ ꯊꯤꯡꯖꯤꯜꯂꯒ ꯃꯁꯥꯗ ꯏꯅ ꯐꯤꯗꯨꯃꯁꯨ ꯌꯨꯡꯅ ꯂꯦꯡꯖꯨꯝ ꯅꯥꯝꯃ ꯑꯃꯗ ꯌꯥꯟꯁꯤꯜꯂꯤ꯫ ꯊꯥꯗꯣꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯣ ꯃꯄꯣꯞ ꯈꯔꯁꯨ ꯁꯦꯝꯂꯒ ꯊꯣꯡ ꯂꯣꯝꯊꯣꯔꯛꯄꯗ ꯃꯅꯨꯡꯗ ꯄꯨꯅꯥ ꯊꯥꯔꯝꯂꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯐꯤꯔꯦꯞꯄ ꯃꯅꯨꯡꯁꯤꯗꯒꯤꯁꯨ ꯊꯣꯛꯈꯤꯗ꯭ꯔꯤ ꯍꯥꯏꯕꯅꯤ꯫ ꯍꯟꯖꯤꯜꯂꯛꯇꯨꯅ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯇꯞꯅ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯪꯅꯕ ꯔꯨꯝ ꯐꯤꯔꯦꯞꯄꯒꯤ ꯀꯦꯕꯤꯟꯗꯣ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯐꯥꯖꯤꯜꯂꯒ ꯍꯥꯡꯂꯨꯏ꯫ ꯎꯔꯛꯂꯤ ꯐꯤꯔꯦꯞꯄ ꯔꯣꯂꯤꯡ ꯆꯤꯌꯔꯗꯨꯗ ꯅꯪꯒꯟ ꯉꯥꯊꯔꯒ ꯐꯝꯕ, ꯃꯈꯨꯠꯅ ꯐꯣꯇꯣ ꯑꯃ ꯃꯤꯠꯃꯥꯡꯗ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯒ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯄꯥꯏꯔꯤꯕ ꯂꯥꯏꯇꯔ ꯑꯗꯨꯅ ꯐꯣꯇꯣꯗꯨꯒꯤ ꯃꯇꯣꯟꯗ ꯃꯩ ꯆꯝꯈꯠꯈꯤ꯫ ꯆꯥꯛꯄ ꯂꯣꯏꯔꯝꯗꯥꯏꯗ ꯐ꯭ꯂꯣꯔ ꯃꯈꯥꯗꯨꯗ ꯊꯥꯗꯗꯨꯅ ꯎꯠꯀꯤ ꯃꯄꯩ ꯑꯗꯣ ꯁꯨꯔꯁꯨ ꯇꯨꯝꯍꯟꯈꯤꯗꯨꯅ ꯃꯈꯣꯡꯗ ꯑꯃꯨꯛꯁꯨ ꯅꯦꯠꯁꯤꯜꯂꯤ꯫ ꯐꯣꯇꯣ ꯑꯃ ꯂꯣꯏꯕꯒ ꯑꯃꯨꯛ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯒ ꯑꯃꯃꯝꯇꯪ ꯂꯣꯏꯅꯃꯛ ꯃꯩꯗꯨꯅ ꯆꯝꯂꯒ ꯊꯥꯡꯒꯣꯏ ꯑꯣꯜꯍꯟꯈ꯭ꯔꯦ꯫ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯆꯃꯝꯅꯕ ꯆꯤꯡꯅꯕꯅ ꯏꯃꯥꯏ ꯆꯣꯜꯂꯒ ꯂꯩꯔꯤꯕ ꯋꯥꯈꯜ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯍꯜꯂꯦ꯫ ꯍꯦꯟꯅ ꯀꯤꯔꯤꯕꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯈꯤꯕ ꯆꯣꯛꯊꯔꯕ ꯃꯤꯅꯣꯛ ꯈꯣꯏꯁꯥꯎꯅꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯊꯥꯜꯂꯤꯕ ꯑꯄꯤꯛꯄ ꯇꯦꯕꯜ ꯂꯦꯝꯗꯨꯗ ꯇꯥꯝꯅꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯞꯇꯛꯅ ꯎꯔꯤ꯫ ꯈꯨꯗꯛꯇꯨꯗ ꯃꯣꯕꯥꯏꯜ ꯈꯤꯡꯂꯛꯏ꯫ ꯇꯥꯝꯅꯥ ꯑꯀꯤ ꯑꯈꯪ ꯅꯥꯏꯅ ꯂꯩꯔꯝꯕꯅ ꯏꯈꯪ ꯈꯪꯅ ꯂꯦꯡꯖꯨꯝ ꯑꯅꯤꯗꯣ ꯅꯤꯛꯏ꯫ ꯈꯤꯡꯉꯛꯂꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨꯃꯗꯤ ꯐꯤꯔꯦꯞꯄ ꯃꯥꯒꯤꯅꯤ꯫ ꯃꯤꯀꯞꯇꯨꯃꯗꯤ ꯂꯋꯥꯏ ꯁꯥꯠꯈꯤ꯫ ꯐꯤꯔꯦꯞꯄ ꯃꯥꯅ ꯁꯣꯏꯗꯅꯃꯛ ꯃꯥꯕꯨ ꯎꯈ꯭ꯔꯅꯤ, ꯃꯉꯣꯟꯗ ꯌꯦꯡꯂꯛꯀꯅꯤ ꯀꯤꯔꯨꯏ꯫ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄ ꯊꯣꯡꯂꯣꯝꯗꯨꯗ ꯍꯥꯏꯐꯦꯠꯇꯐꯥꯎ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯇꯧꯔꯝꯗꯦ꯫ ꯇꯥꯝꯅꯥꯁꯨ ꯃꯇꯝ ꯆꯥꯗꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗ ꯀꯣꯜ ꯇꯧꯔꯛꯏꯕ ꯃꯤꯁꯛꯁꯦ ꯀꯅꯥꯅꯣ, ꯀꯔꯤ ꯑꯔꯣꯟꯕ ꯃꯔꯝꯅꯣ, ꯁꯥꯟꯅꯗꯧꯔꯤꯕ ꯋꯥꯔꯤꯅ ꯀꯔꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯈꯪꯍꯧꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨꯗꯁꯨ ꯃꯈꯨꯠꯅ ꯆꯦꯟꯊꯣꯛꯈꯤꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯄꯥꯏꯔꯒ ꯈꯣꯡꯐꯝ ꯁꯦꯝꯈꯤꯗꯨꯅ ꯅꯥꯀꯣꯡ ꯁꯦꯡꯗꯣꯛꯏ ꯋꯥꯈꯜꯅ꯫
ꯐꯤꯔꯦꯞ ꯑꯃꯅ ꯇꯞꯂꯤ ꯇꯞꯂꯤ ꯈꯨꯝꯕ ꯑꯗꯣ ꯈꯔ ꯈꯛꯁꯨ ꯇꯥꯕ ꯌꯥꯎꯏ, ꯇꯥꯗꯕ ꯈꯔꯁꯨꯅꯤ, ꯑꯇꯥꯕ ꯈꯔꯗꯨꯗꯤ ꯃꯥꯅꯤ, ꯕꯦꯕꯦꯁꯨ ꯑꯩꯅ ꯍꯥꯠꯄꯅꯤ. ꯋꯥꯍꯩꯗꯨ ꯈꯛꯅꯤ ꯄꯧꯔꯛꯄ ꯈꯣꯟꯖꯦꯜꯗ ꯍꯧꯅ ꯍꯥꯏꯔꯛꯈꯤꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯉꯝꯈꯤꯕꯁꯦ. ꯋꯥꯍꯩꯗꯨꯅꯅꯤ ꯇꯥꯝꯅꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯤꯡ ꯈꯪꯍꯟ ꯍꯜꯂꯒ ꯆꯦꯟꯊꯣꯔꯛꯄ. ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯀꯤꯖꯗꯨꯅ ꯇꯥꯔꯨꯗ꯭ꯔꯦ. ꯃꯀ꯭ꯂꯥꯞ ꯅꯤꯛꯇꯨꯅ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯆꯦꯜꯂꯛꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯦ. ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯄꯟꯊꯔꯨꯕ ꯇꯧꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯍꯤꯞꯄꯤ ꯆꯦꯞꯂꯒ. ꯊꯥꯖꯗꯕꯒꯤ, ꯀꯤꯖꯕꯒꯤ, ꯄꯦꯟꯗꯕꯒꯤ ꯄꯤꯔꯥꯡꯅ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯊꯨꯞꯅ ꯆꯦꯟꯊꯔꯛꯂꯦ. ꯆꯤꯝꯕꯥꯜ ꯐꯥꯖꯤꯜꯂꯒ ꯀꯞꯄꯤ. ꯋꯥꯍꯩ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯇꯥꯕꯅ ꯇꯥꯈꯤꯕꯅꯤ. ꯇꯥꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯁꯨ ꯊꯃꯣꯏ ꯀꯥꯏꯈꯤꯗꯕꯗꯤ ꯅꯠꯇꯦ. ꯇꯞꯅ ꯇꯞꯅ ꯃꯅꯤꯜ ꯍꯟꯊꯔꯛꯄ ꯇꯥꯟꯖꯥꯗ ꯈꯜꯂꯨꯏ, ꯑꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯊꯃꯣꯏ ꯃꯥꯅꯁꯨ ꯌꯥꯕ ꯉꯝꯂꯨꯗꯕ ꯃꯇꯥꯡ ꯌꯥꯎꯈꯤ. ꯉꯁꯤꯗꯤ ꯃꯆꯤꯟꯃꯛꯅꯁꯨ ꯍꯥꯏꯈ꯭ꯔꯦ. ꯃꯁꯤ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯂꯣꯏ ꯆꯦꯜꯂꯕꯗꯤ ꯑꯣꯏꯔꯦ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤꯕꯅ ꯃꯤꯠꯇꯥꯡꯕꯤ. ꯊꯥꯖꯒꯟꯗꯕ ꯃꯉꯣꯟꯗ ꯂꯥꯏꯅ ꯏꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯥꯃꯛꯀꯤ ꯅꯥꯀꯣꯡꯗ ꯇꯥꯖꯈꯤꯕꯅꯤ. ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯇꯥꯝꯅ ꯃꯥꯅ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯈꯤꯕ, ꯑꯗꯨꯛ ꯍꯩꯕ ꯂꯝꯆꯠ ꯍꯥꯏꯗꯨꯅ ꯄꯦꯟꯈꯤꯗꯕ. ꯃꯤꯀꯨꯞꯇꯨꯗꯒꯤꯅꯤ ꯐꯤꯔꯦꯞ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗꯣ ꯇꯔꯥꯝꯅ ꯑꯣꯛꯄ ꯉꯝꯂꯨꯗꯕ. ꯎꯠꯂꯛꯄ ꯃꯇꯧꯗ ꯅꯝꯍꯥꯗꯨꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯄ ꯃꯤꯁꯛ ꯑꯃꯒꯨꯝ ꯇꯥꯊꯤꯈꯤꯕ, ꯆꯥꯛꯅ ꯇꯨꯃꯤꯟꯅ ꯀꯞꯆꯈꯤꯕ. ꯂꯨꯍꯣꯡꯕ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯕꯥꯠꯔꯨꯝ ꯆꯪꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯏꯊꯣꯡ ꯁꯥꯝꯈꯤꯕ. ꯐꯤꯔꯦꯞ ꯑꯃꯅ ꯃꯤꯀꯨꯞꯇ ꯎꯈꯤꯗꯨꯅ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯕꯁꯨ ꯇꯥꯝꯅ ꯃꯥꯁꯨ ꯐꯤꯔꯦꯞꯄꯒꯤ ꯁꯣꯛꯂꯤꯕ ꯊꯃꯣꯏꯗꯨꯗꯒꯤ ꯆꯥꯡ ꯇꯥꯔꯨꯗ ꯁꯣꯛꯈꯤ. ꯕꯜꯀꯅꯤꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯀꯌꯥꯝꯕꯨ ꯀꯨꯏꯔꯕ. ꯐꯤꯔꯦꯞꯄ ꯍꯜꯂꯛꯇꯨꯅ ꯆꯪꯉꯛꯄꯒꯤ ꯁꯃꯤꯜ ꯐꯪꯂꯛꯄꯗ ꯇꯥꯝꯅꯥꯁꯨ ꯃꯅꯥ ꯁꯤꯡꯉꯤ, ꯃꯃꯤꯠ ꯀꯨꯞꯄꯛꯏ. ꯃꯥꯏꯊꯣꯡ ꯁꯦꯝꯖꯤꯜꯂꯤ. ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯒꯤ ꯆꯤꯡꯅꯕ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯡꯗ ꯅꯥꯟꯊꯗꯨꯅ ꯇꯥꯍꯟꯅꯤꯡꯗꯦ. ꯉꯁꯤꯗꯤ ꯎꯠꯊꯣꯛꯈ꯭ꯔꯦ ꯈꯔ ꯑꯃꯗꯤ. ꯁꯤꯡꯈ꯭ꯔꯕ ꯐꯤꯔꯦꯞꯄ ꯃꯥꯅꯁꯨ ꯁꯣꯏꯗꯅꯃꯛ ꯈꯪꯂꯝꯒꯅꯤ. ꯉꯁꯤꯗꯒꯤꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛꯇꯒꯤꯁꯨ ꯅꯠꯇꯦ, ꯈꯔꯗꯤ ꯀꯨꯏꯔꯝꯂꯅꯤ. ꯇꯥꯝꯅꯥꯒꯤ ꯏꯒꯅꯣꯔꯦꯟꯁ ꯑꯗꯨꯕꯨ ꯈꯪꯕꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯈꯣꯡꯀꯥꯞ ꯍꯟꯗꯣꯛꯈ꯭ꯔꯕꯅꯤ. ꯇꯥꯝꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯦ. ꯐꯤꯔꯦꯞꯄ ꯃꯉꯣꯟꯗ ꯍꯣꯁꯄꯤꯇꯥꯜꯗ ꯀꯔꯤ ꯍꯥꯏꯔꯛꯄ, ꯀꯌꯥꯝ ꯁꯣꯛꯂꯝꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃꯠꯇꯁꯨ ꯍꯪꯂꯨꯕ ꯇꯧꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯃꯇꯧ ꯑꯗꯣ ꯐꯤꯔꯦꯞꯄ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ. ꯃꯃꯤꯠ ꯉꯥꯡꯁꯤꯜꯂꯛꯏ. ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯥꯝꯖꯔꯨꯕꯅꯤ ꯋꯥꯍꯪ ꯑꯃꯈꯛ, ꯄꯥꯈꯠꯆꯕꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯈꯛ. ꯑꯗꯨꯕꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯝꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯣꯡꯕ ꯎꯗ꯭ꯔꯦ ꯃꯥꯒꯤꯗꯃꯛ. ꯊꯣꯡꯖꯤꯜ ꯀꯥꯟꯊꯣꯛꯈ꯭ꯔꯤꯕ ꯇꯥꯝꯅꯥꯕꯨ ꯀꯧꯗꯨꯅ ꯈꯥꯝꯃꯤ. ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝꯁꯨ ꯂꯦꯡꯂꯨꯕ ꯇꯧꯗꯅ. ꯇꯥꯝꯅꯥ. ꯈꯣꯡꯊꯥꯡ ꯁꯞ ꯂꯦꯞꯄꯤ. ꯃꯔꯥꯜ ꯑꯃ ꯂꯩꯕꯅ ꯍꯟꯗꯨꯅ ꯏꯌꯥꯡ ꯌꯥꯡꯅ ꯂꯩꯁꯤꯜꯂꯛꯄꯁꯨ ꯉꯝꯂꯨꯗꯦ. ꯃꯈꯣꯡ ꯑꯗꯣ ꯄꯨꯛꯅꯤꯡꯗ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯂꯦ ꯍꯟꯗꯨꯅ. ꯐꯤꯔꯦꯞꯄꯅ ꯐꯝꯂꯤꯗꯨꯒꯤ ꯃꯃꯥꯡꯋꯥꯏꯔꯞ ꯅꯦꯞꯁꯤꯜꯂꯛꯇꯨꯅ ꯏꯆꯝ ꯆꯝꯕ ꯃꯥꯏꯊꯣꯡꯗ ꯑꯊꯣꯠꯄ ꯋꯥꯍꯩꯅ ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣꯆꯧ? ꯐꯤꯔꯦꯞꯄ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ. ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯄꯦꯟꯗꯕꯒꯤ ꯃꯃꯤꯁꯨ ꯎꯔꯛꯂꯤ ꯏꯐꯣꯡ ꯐꯣꯡꯅ. ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒ ꯂꯥꯛꯈꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗꯒꯤ ꯑꯣꯏꯖꯕ ꯂꯧꯅꯕ ꯂꯥꯛꯈꯤꯕ꯭ꯔꯥ? ꯇꯥꯝꯅꯥꯗꯣ ꯃꯉꯣꯟꯗ ꯌꯦꯡꯈꯠꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯇꯞꯅ ꯏꯪꯅ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ. Every relationship will get boring after we have been together for years. Love is just not a feeling. It's commitment to love every day, physically and emotionally. Nungsiba leirikei kaidonungda pelakpa leiroi. Nangi wakhaldudi nungsiba yaudaba mari amagi wakhalni. Apambaki mayaina chamakpada nungsiba kharadi mayeng takhini. Apamba haibasidi loiba nai. Apamba haibu kaino? Khonjel pauna phuk hawatuna hanglakpani. Yaningdaba mityeng loinaduna. Tamnasu Phireppa khara saure khangladuna onsinaba kire. Mamai leikhiye taumaga Phireppana khudang tap pharaga sapu ma yauna masada thaksingsilli. Tamnasu ikhang khangna Phireppagi thabak aniduda makut ani changduna ngai. Kankiba sapu aduna maram oiraga paisilakpani.
ꯐꯤꯔꯤꯞꯄ ꯃꯉꯣꯟꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯉꯥꯛꯂꯧ ꯑꯣꯏꯍꯧꯗ꯭ꯔꯕꯁꯨ ꯁꯣꯏꯗꯅꯃꯛ ꯃꯁꯥꯗꯣ ꯊꯦꯡꯖꯤꯟꯅꯈꯤꯗꯧꯔꯤꯕꯅꯤ꯫ ꯊꯦꯡꯂꯨꯔꯕꯗꯤ ꯃꯤꯅꯝꯗꯨꯅ ꯊꯤꯜꯂꯛꯂꯤꯕ ꯊꯃꯣꯏꯒꯤ ꯃꯈꯣꯜ ꯇꯥꯔꯨꯕꯗ ꯄꯪꯊꯔꯛꯀꯅꯤ ꯁꯣꯏꯗꯅꯃꯛ꯫ ꯐꯤꯔꯤꯞꯄ ꯄꯦꯟꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯒꯤꯗꯃꯛ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯂꯨꯗꯦ꯫ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯐꯤꯔꯤꯞꯄꯗ ꯉꯥꯛꯂꯝꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯗꯔꯛꯂꯦ꯫ ꯃꯥꯏꯊꯣꯡꯗꯨꯃꯗꯤ ꯅꯥꯀꯟꯗ ꯑꯔꯨꯝꯕ ꯆꯩꯅꯥ ꯑꯃ ꯄꯨꯗꯨꯅ ꯂꯩꯊꯣꯛꯈꯤ꯫ ꯃꯇꯧꯗꯨꯗ ꯐꯤꯔꯤꯞꯄ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯉꯛꯇꯣ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯗꯨꯅ ꯆꯤꯝꯕꯥꯜ ꯃꯅꯨꯡꯒꯤ ꯃꯈꯥ ꯊꯪꯕ ꯆꯤꯝꯕꯥꯜꯗꯣ ꯍꯥꯏꯔꯞ ꯆꯤꯛꯂꯒ ꯃꯃꯤꯠ ꯍꯦꯟꯅ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯃꯉꯣꯟꯗ ꯄꯦꯟꯗꯕ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯐꯤꯔꯤꯞꯄ ꯃꯥꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯄꯦꯟꯗ꯭ꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯉꯣꯟꯗ ꯈꯪꯍꯟꯕꯤꯗꯕ ꯑꯁꯤꯗꯅꯤ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ ꯑꯣꯝꯆꯥꯛꯅꯗꯨꯅ ꯂꯦꯜꯂꯤꯕ꯫ ꯍꯧꯖꯤꯛꯁꯨ ꯇꯥꯝꯅꯥꯅ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗ ꯂꯩꯊꯣꯛꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯈꯣꯡꯀꯥꯞꯇꯣ ꯅꯥꯆꯦꯛꯂꯣꯝꯗ ꯑꯃ ꯑꯅꯤ ꯍꯟꯗꯣꯔꯛꯂꯦ꯫ ꯋꯥꯔꯧꯅ ꯇꯥꯝꯅꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯈꯥ ꯇꯥꯅ ꯋꯥ ꯂꯥꯡ ꯑꯃꯠꯇꯁꯨ ꯉꯥꯡꯂꯝꯗ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯅ ꯎꯠꯂꯛꯂꯤꯕ ꯃꯍꯨ ꯆꯦꯟꯕ ꯃꯇꯧ ꯑꯗꯨꯒꯤ ꯃꯍꯨ ꯈꯨꯗꯤꯡꯃꯛ ꯈꯥꯡꯗꯨꯅ ꯂꯦꯜꯂꯤ꯫ ꯇꯥꯝꯅꯥ ꯃꯥꯁꯨ ꯂꯧꯐꯝ ꯈꯪꯗꯕ ꯐꯤꯔꯦꯞꯅ ꯉꯥꯛ ꯂꯩꯇ ꯑꯣꯠꯇꯨꯅ ꯋꯥꯍꯜꯂꯤ꯫ ꯑꯁꯨꯝꯅꯃꯛ ꯋꯥꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ꯫ ꯌꯨꯝꯁꯤꯗ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯈꯣꯡ ꯀꯥꯟꯁꯤꯜꯂꯛꯂꯤꯕ ꯃꯤꯀꯨꯞꯇꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯃꯗꯗꯤ ꯁꯤꯡꯅꯕꯗ ꯃꯈꯣꯡ ꯄꯣꯡꯅ ꯋꯥꯈꯜꯅ ꯂꯥꯎꯕꯁꯨ ꯉꯝꯈꯤ꯫ ꯆꯦꯆꯧꯒꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕ ꯅꯪ ꯑꯩꯅ ꯂꯦꯝꯅꯁꯨ ꯊꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯔꯥꯏ ꯆꯥꯏꯊꯕꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯑꯣꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯏꯃꯨꯡꯅ ꯈꯥꯡꯈꯤꯕ ꯆꯩꯅꯥꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯆꯩꯅꯥ ꯈꯥꯡꯍꯟꯒꯅꯤ꯫ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯍꯟꯒꯅꯤ꯫ ꯆꯩꯅꯥꯁꯦ ꯀꯝꯗꯧꯅ ꯈꯥꯡꯍꯟꯒꯅꯤ? ꯑꯗꯨꯕꯨ ꯀꯗꯥꯏ ꯋꯥꯁꯛꯇꯨꯅ ꯂꯥꯎꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯉꯝꯈ꯭ꯔꯕ꯭ꯔꯥ ꯕꯦꯝꯃ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯦꯔꯣꯟ ꯃꯌꯨꯝꯗ ꯂꯩ꯫ ꯃꯥꯁꯨ ꯄꯥꯛꯅ ꯃꯌꯨꯝꯗ ꯂꯩꯇꯦ꯫ ꯃꯦꯗꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯩꯕꯅ ꯉꯔꯥꯡ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯊꯔꯛꯄꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯀꯗꯕꯅꯤ꯫ ꯄꯤꯕꯥꯁꯨ ꯂꯧꯕꯤꯔꯒ ꯌꯨꯝꯗ ꯊꯝꯕꯤꯔꯒꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯀꯩꯀꯩ ꯁꯦꯡꯗꯣꯛꯄꯤꯒꯦꯁꯨ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯁꯨꯗꯕ ꯑꯃꯣꯠꯄ ꯐꯨꯔꯤꯠ ꯐꯤ ꯈꯔ ꯁꯨꯗꯣꯏ ꯈꯟꯗꯣꯛꯂꯒ ꯃꯈꯥꯗ ꯊꯥꯗꯔꯛꯏ꯫ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯤꯠ ꯁꯦꯡꯅꯕ ꯂꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯞ ꯇꯥꯞ ꯈꯨꯟꯒꯠꯂꯛꯏ꯫ ꯑꯦꯔꯣꯟ ꯃꯥꯁꯨ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡꯅ ꯃꯤꯅ ꯍꯣꯠꯅꯍꯜꯂꯁꯨ ꯃꯁꯥꯒꯤ ꯐꯤꯔꯣꯜ ꯆꯥꯔꯣꯜꯗꯨꯃꯗꯤ ꯑꯇꯣꯞꯄꯗ ꯁꯨꯍꯟꯕ ꯍꯪꯒꯣꯏꯖꯩ ꯈꯥꯝꯃꯛꯏ꯫ ꯅꯤꯡꯉꯣꯜ ꯑꯩ ꯁꯨꯒꯦ꯫ ꯑꯦꯔꯣꯟꯒꯤ ꯋꯥꯍꯩꯗꯣ ꯅꯥꯀꯣꯡꯗ ꯍꯥꯞꯄꯨꯕ ꯁꯪꯗ ꯍꯣꯏꯃꯥꯏ ꯍꯥꯏꯔꯝꯗ ꯐꯤꯁꯤꯡꯗꯨ ꯄꯨꯔꯒ ꯊꯣꯛꯈꯤ꯫ ꯑꯦꯔꯣꯟꯁꯨ ꯁꯨꯒꯗꯕ ꯐꯨꯔꯤꯠ ꯑꯅꯤꯃꯨꯛꯇꯣ ꯄꯥꯏꯔꯒ ꯅꯤꯡꯉꯣꯜꯒꯤ ꯃꯇꯨꯡꯗ ꯇꯍꯥ ꯇꯍꯥ ꯏꯟꯅꯔꯛꯏ꯫ ꯀꯃꯟ ꯕꯥꯠꯔꯨꯝꯗꯨꯗ ꯈꯨꯗꯤꯡ ꯁꯞ ꯇꯧꯗꯨꯅ ꯅꯤꯡꯉꯣꯜꯅ ꯃꯈꯣꯡ ꯃꯈꯨꯠ ꯏꯌꯥꯡ ꯌꯥꯡꯅ ꯐꯤ ꯍꯦꯛꯇ ꯁꯨꯕ ꯍꯧꯖꯤꯜꯂꯝꯃꯤ꯫ ꯑꯦꯔꯣꯟ ꯃꯥꯅꯁꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯕꯅꯤ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯨꯅꯁꯨ ꯇꯧꯖꯩ꯫ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯉꯥꯛ ꯌꯦꯡꯉꯤ꯫ ꯂꯦꯡꯕꯥꯟꯗ ꯁꯨꯒꯗꯕ ꯐꯨꯔꯤꯠ ꯑꯅꯤꯗꯨꯃꯁꯨ ꯌꯥꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯨꯁꯨ ꯈꯨꯠꯅ ꯁꯨꯕ ꯋꯥꯅꯕꯅꯤ꯫ ꯅꯤꯡꯉꯣꯜ ꯑꯦꯔꯣꯟꯗ ꯃꯈꯨꯠꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯈꯨꯠꯅ ꯁꯨꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯃꯣꯠꯄꯁꯨ ꯀꯣꯛꯄ ꯍꯦꯜꯂꯤ꯫ ꯈꯨꯠꯅ ꯁꯨꯔꯗꯤ ꯅꯪ ꯋꯥꯒꯅꯤ꯫ ꯅꯤꯡꯉꯣꯜ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯦꯔꯣꯟꯒꯤ ꯉꯛꯁꯝꯗꯒꯤ ꯐꯨꯔꯤꯠ ꯑꯅꯤꯗꯨꯁꯨꯅꯦ ꯁꯠ ꯃꯨꯜꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯐꯝꯊꯔꯛꯂꯦ꯫ ꯑꯃꯨꯛꯁꯨ ꯁꯥꯏꯟ ꯇꯧꯔꯛꯏ ꯅꯣꯟꯈꯠꯇꯨꯅ꯫ ꯋꯥꯔꯣꯏ ꯐꯝꯃꯒ ꯁꯨꯝ ꯂꯩꯔꯗꯤ ꯅꯪꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯦꯔꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯍꯥꯏꯔꯣꯏꯗ ꯐꯤ ꯅꯪꯅ ꯁꯨꯔꯕꯅꯤꯅ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ꯫ ꯅꯤꯡꯉꯣꯜ ꯑꯃꯨꯛꯁꯨ ꯁꯥꯏꯟ ꯇꯧꯔꯛꯏ꯫ ꯄꯨꯡ ꯉꯜꯂꯤ ꯁꯤ ꯂꯣꯏꯔꯒ ꯑꯩ ꯊꯣꯡꯂꯒꯦ꯫ ꯐꯤꯔꯣꯜ ꯃꯌꯥꯝꯁꯦ ꯁꯨꯔꯒ ꯂꯩꯔꯗꯤ ꯆꯥꯛ ꯆꯥꯕ ꯊꯦꯡꯈꯤꯅꯤ꯫ ꯍꯥꯏꯔꯛꯄꯗ ꯅꯤꯡꯉꯣꯜꯁꯨ ꯃꯈꯥ ꯌꯥꯅꯤ ꯌꯥꯔꯣꯏ ꯇꯥꯊꯗ꯭ꯔꯦ꯫ ꯑꯦꯔꯣꯟꯁꯨ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤ꯫ ꯑꯦꯔꯣꯟꯅ ꯊꯣꯛꯈꯤꯕꯗꯨꯗ ꯃꯉꯛꯇꯨꯅ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯐꯤ ꯁꯨꯕ ꯍꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯕ ꯑꯦꯔꯣꯟꯗꯣ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯉꯛꯏ꯫ ꯃꯥꯒꯤ ꯃꯣꯕꯥꯏꯜꯒꯤ ꯑꯣꯐꯂꯥꯏꯟꯗ ꯌꯥꯎꯕ ꯏꯁꯩ ꯈꯔꯗꯣ ꯊꯥꯔꯛꯂꯤ꯫ ꯚꯣꯜꯌꯨꯝꯗꯨꯁꯨ ꯐꯨꯜ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯃꯍꯥꯚꯥꯔꯠꯀꯤ ꯃꯇꯦꯛ ꯑꯃ ꯌꯥꯛ ꯌꯥꯛꯅ ꯈꯣꯡꯂꯛꯏ꯫ ꯀꯔꯤ ꯚꯤꯝ ꯑꯩꯉꯣꯟꯗꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯅꯌꯥꯡꯂꯦꯟꯗꯨꯗ ꯑꯩꯒꯤ ꯒꯙꯥꯁꯤꯅ ꯊꯤꯟꯊꯕ ꯇꯥꯔꯦꯗꯅ ꯖꯩ ꯀ꯭ꯔꯤꯁꯅ꯫
ꯑꯅꯤꯃꯛꯇꯨ ꯆꯞ ꯃꯥꯟꯅꯅ ꯏꯈꯪ ꯈꯪꯃꯤꯟꯅꯗꯨꯅ ꯃꯁꯥꯅꯤꯛꯏ꯫ ꯑꯦꯔꯣꯟꯅ ꯌꯥꯝ ꯊꯨꯅ ꯄꯣꯁꯇ ꯊꯛ ꯅꯝꯃꯤ꯫ ꯉꯔꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯇꯥꯔꯝꯕꯒꯤ ꯃꯈꯥ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯗꯐꯣꯟꯗꯨꯁꯨ ꯇꯥꯕꯅꯤꯅ ꯐꯣꯟꯒꯤ ꯚꯣꯜꯌꯨꯝꯗꯨꯁꯨ ꯀꯌꯥꯗ ꯂꯩꯕ ꯈꯪꯉꯨꯗ꯭ꯔꯦ꯫ ꯏꯀꯥꯏꯔꯞ ꯂꯨꯈꯝꯗꯨꯗꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯣꯠꯂꯤ ꯄꯣꯠꯅꯤ꯫ ꯏꯁꯩ ꯄꯔꯦꯡ ꯌꯥꯎꯕꯗꯨꯗ ꯆꯤꯡꯊꯔꯛꯂꯦ꯫ ꯚꯣꯜꯌꯨꯝꯗꯨ ꯆꯥꯡ ꯑꯃꯗ ꯊꯝꯕꯤꯗꯨꯅ ꯊꯥꯕꯤꯔꯛꯏ꯫ ꯃꯃꯥꯏꯗꯨꯃꯁꯨ ꯈꯤꯇꯪ ꯉꯥꯡꯁꯤꯜꯂꯒ ꯊꯣꯛꯈꯤꯕꯗꯣ ꯅꯤꯡꯉꯣꯜꯁꯨ ꯅꯣꯛꯅꯤꯡꯕ ꯊꯤꯡꯗꯨꯅ ꯌꯦꯡꯍꯧꯋꯤ꯫ ꯂꯩꯁꯤꯜꯂꯛꯇꯨꯅ ꯐꯤꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯨꯏ꯫ ꯐꯨꯔꯤꯠꯇꯨꯃ ꯁꯨꯕ ꯂꯣꯏꯔꯒ ꯁꯨꯝꯗꯣꯛꯇꯨꯅ ꯕꯥꯇꯤꯜꯗꯨꯗ ꯍꯥꯞꯄꯤ꯫ ꯑꯃꯃꯨꯛ ꯁꯨꯅꯕ ꯂꯥꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯥꯠꯔꯨꯝ ꯊꯣꯡꯂꯣꯝꯗ ꯍꯦꯛ ꯃꯉꯦꯛꯅ ꯂꯩꯊꯣꯛꯂꯨꯕꯅꯤ꯫ ꯁꯃꯤꯜ ꯑꯃ ꯐꯪꯉꯛꯄꯗꯨꯗ ꯑꯦꯔꯣꯟ ꯃꯥꯁꯨ ꯑꯃꯨꯛꯇꯪꯗꯤ ꯇꯨꯡꯂꯣꯝꯗꯒꯤ ꯌꯦꯡꯂꯝꯒꯦ ꯍꯥꯏꯗꯨꯅ ꯍꯩꯖꯤꯜꯂꯛꯄ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯊꯣꯡꯖꯤꯜꯗꯒꯤ ꯃꯉꯛ ꯈꯛ ꯊꯤꯡꯖꯤꯜꯂꯒ ꯂꯩꯁꯤꯜꯂꯛꯄ ꯇꯥꯟꯖꯥ ꯑꯣꯏꯔꯝꯕꯅ ꯑꯃꯨꯛꯁꯨ ꯏꯈꯪ ꯈꯪꯅ ꯃꯤꯠꯆꯥꯅꯩ꯫ ꯑꯦꯔꯣꯟꯗꯣ ꯈꯪꯐꯤꯡ ꯐꯤꯡꯗꯨꯅ ꯆꯨꯝꯅ ꯕꯥꯠꯔꯨꯝꯗ ꯀꯥꯟꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯤ꯫ ꯏꯈꯥꯏ ꯈꯥꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯁꯩꯒꯤ ꯄ꯭ꯂꯦꯂꯤꯁ ꯁꯣꯏꯕ꯭ꯔꯥ ꯑꯅ ꯁꯨꯝ ꯌꯦꯡꯉꯝꯕ, ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯍꯥꯏꯔꯒ ꯆꯣꯞꯄꯦ ꯈꯟꯅ ꯈꯟꯅ ꯊꯣꯔꯛꯂꯦ꯫ ꯃꯃꯤꯠꯇꯣ ꯏꯉꯥꯡ ꯉꯥꯡ ꯍꯦꯛ ꯉꯥꯡꯁꯤꯜꯂꯗꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯀꯨꯝꯊꯔꯛꯄꯗ ꯌꯨꯝꯒꯤ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯉꯛꯏ꯫ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯈꯜꯂꯤ꯫ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯣꯂꯤꯡ ꯕꯦꯜꯁꯤꯗꯤ ꯈꯤꯡꯃꯟꯗꯗꯅ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯂꯩꯇꯦꯡꯒꯤ ꯍꯥꯞꯄ ꯈꯛ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯏꯪꯈꯣꯜꯁꯨ ꯄꯤꯛꯄꯅꯤꯅ ꯒꯦꯠꯀ ꯁꯨꯃꯥꯡꯒ ꯌꯥꯝꯅ ꯅꯛꯅꯩ꯫ ꯁꯨꯃꯥꯡ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯁ꯭ꯄꯦꯁ ꯈꯖꯤꯛ ꯈꯛꯇꯅꯤ꯫ ꯊꯣꯔꯛꯂꯦ꯫ ꯒꯦꯠ ꯍꯥꯡꯂꯨꯕꯗ ꯇꯥꯝꯅꯥ ꯂꯦꯞꯄ ꯂꯩꯔꯝꯕꯗꯨꯗ ꯏꯈꯪꯉꯦ ꯈꯪꯉꯤ꯫ ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯂꯒ ꯉꯛꯅ ꯌꯦꯡꯉꯤ꯫ ꯇꯥꯝꯅꯥꯁꯨ ꯋꯥ ꯂꯥꯟ ꯉꯥꯡꯂꯨꯕ ꯇꯧꯔ ꯁꯠ ꯃꯅꯨꯡꯂꯣꯝ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯦꯔꯣꯟ ꯑꯉꯛꯄ ꯃꯤꯠꯌꯦꯡꯗꯨꯃꯗꯤ ꯍꯟꯖꯤꯟꯗ꯭ꯔꯦ꯫ ꯒꯦꯠꯇꯨꯃꯗꯤ ꯊꯤꯡꯖꯤꯜꯂꯝꯃꯒ ꯇꯥꯝꯅꯥꯗ ꯂꯩꯁꯤꯜꯂꯛꯂꯦ꯫ ꯀꯩ ꯍꯥꯏꯅꯤꯡꯉꯦ? ꯌꯨꯝꯗ ꯀꯃꯥꯏ ꯈꯪꯉꯤꯕ? ꯇꯥꯝꯅꯥ ꯃꯁꯥꯗꯣ ꯏꯄꯥꯏ ꯊꯕꯥꯏ ꯑꯃꯅ ꯆꯅꯤꯡ ꯇꯥꯗꯅ ꯎꯔꯤ꯫ ꯃꯇꯧꯗꯨꯗ ꯑꯦꯔꯣꯟꯁꯨ ꯆꯤꯡꯅꯕ ꯄꯣꯛꯂꯛꯏ꯫ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯍꯜꯂꯛꯏ꯫ ꯆꯥꯛꯈꯨꯝ ꯍꯦꯛ ꯆꯪꯉꯛꯄꯒ ꯆꯟꯅꯕ ꯃꯑꯣꯡꯗ ꯆꯥꯛꯈꯨꯝ ꯑꯃ ꯃꯇꯥꯏꯗ ꯍꯥꯞꯈ꯭ꯔꯒ ꯋꯥꯜ ꯈꯥꯔꯣꯗ ꯅꯥꯀꯟꯗ ꯁꯣꯐꯥ ꯁꯦꯠ ꯑꯃ ꯊꯥꯔꯤ꯫ ꯃꯗꯨꯗ ꯇꯥꯝꯅꯥꯕꯨ ꯐꯝꯍꯜꯂꯤ꯫ ꯑꯦꯔꯣꯟꯗꯤ ꯐꯝꯊꯔꯛꯇꯦ꯫ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯇꯥꯝꯅꯥꯗ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯇꯥꯝꯅꯥꯅ ꯃꯆꯤꯟ ꯑꯃꯠꯇ ꯀꯥꯡꯉꯛꯇ꯭ꯔꯕꯗ ꯑꯦꯔꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ, ꯐꯤꯔꯦꯞꯄꯗ ꯂꯨꯍꯣꯡꯉꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯣꯞ ꯆꯥꯔꯛꯏꯔꯥ? ꯇꯥꯝꯅꯥ ꯁꯣꯔꯗꯨ ꯏꯆꯠ ꯆꯠꯅ ꯀꯤꯖꯕ ꯈꯣꯟꯖꯦꯜꯗ, ꯃꯥꯒ ꯑꯩꯒ ꯈꯥꯏꯅꯔꯅꯤ꯫ ꯑꯦꯔꯣꯟ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯁꯣꯔ ꯆꯞ ꯂꯦꯞꯄꯤ꯫ ꯀꯩꯒꯤ ꯀꯝꯗꯧꯅ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅ ꯍꯪꯕ ꯀꯥꯎꯗꯨꯅ ꯇꯥꯝꯅꯥꯗ ꯃꯃꯤꯠ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ꯫ ꯇꯥꯝꯅꯥ ꯃꯥꯁꯨ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯒ ꯑꯅꯤꯛꯄꯅ ꯃꯁꯥꯗꯣ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯂꯨꯗ ꯅꯤꯛꯂꯤ꯫ ꯆꯤꯝꯕꯥꯜꯗꯨꯗ ꯉꯥꯛ ꯂꯩꯇ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯄꯪꯅꯥꯟꯗ ꯅꯥꯜꯂꯤ꯫ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯒꯤ ꯈꯨꯖꯤꯟꯗꯣ ꯀꯣꯝꯅ ꯇꯥꯁꯤꯜꯂꯒ ꯄꯪꯆꯤꯠꯇꯁꯨ ꯆꯤꯛꯏ꯫ ꯃꯄꯤꯗꯨꯁꯨ ꯂꯠꯅ ꯂꯠꯅ ꯃꯔꯤꯛ ꯑꯃꯅꯤ ꯅꯥꯛ ꯌꯦꯠꯇꯒꯤ ꯁꯤꯟꯅ ꯁꯤꯟꯅꯗꯨꯅ ꯅꯥꯟꯊꯔꯛꯏ꯫ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯤꯛꯇꯣ ꯁꯣꯛꯂꯨꯔꯕꯗꯤ ꯂꯕꯥ ꯃꯍꯤ ꯑꯣꯏꯔꯝꯒꯗꯧꯕꯁꯨ ꯃꯥꯜꯂꯨꯏ꯫ ꯇꯥꯝꯅꯥꯒꯤ ꯁꯛꯐꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯈ꯭ꯔꯦ꯫ ꯃꯩꯁꯥ ꯂꯥꯡꯕꯒꯤ ꯁꯛꯐꯝꯅꯤ꯫ ꯐꯤꯕꯝꯗꯨꯗ ꯆꯤꯡꯅꯕꯅ ꯃꯁꯥꯗꯣ ꯊꯨꯝꯃꯠꯂꯔꯤ꯫ ꯇꯥꯝꯅꯥꯒꯤ ꯃꯥꯏꯊꯣꯡ ꯊꯨꯝꯅ ꯌꯦꯡꯂꯒ ꯍꯪꯉꯤ, ꯅꯪ ꯐꯤꯔꯦꯞꯄꯗ ꯀꯔꯤ ꯇꯧꯔꯨꯔꯒꯦ? ꯇꯥꯝꯅꯥ ꯆꯥꯅꯔꯤꯕ꯭ꯔꯥ ꯆꯥꯅꯗ꯭ꯔꯤꯕ꯭ꯔꯥ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ꯫ ꯃꯁꯥꯅ ꯃꯁꯥ ꯃꯤ ꯍꯥꯠꯄꯅꯤ ꯌꯥꯖꯈ꯭ꯔꯦ꯫ ꯄꯥꯎꯈꯨꯝ ꯑꯗꯣ ꯄꯤꯕ ꯃꯤꯀꯨꯞꯇ ꯇꯥꯝꯅꯥ ꯈꯣꯟꯖꯦꯜ ꯅꯤꯛꯈꯤ꯫ ꯑꯦꯔꯣꯟ ꯇꯞꯊꯗꯅ, ꯐꯤꯔꯦꯞꯄꯅ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯇꯥꯝꯅꯥ ꯍꯟꯗꯛꯃꯨꯛꯇꯤ ꯑꯦꯔꯣꯟꯗ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯄꯨꯝꯊꯨꯝ ꯊꯨꯝꯗꯨꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯗ ꯊꯥꯡꯒꯠꯂꯛꯂꯤꯕ ꯏꯔꯥꯅꯤ꯫ ꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯅ ꯊꯥꯖꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯎꯠ ꯑꯣꯜꯍꯟꯈꯤꯕꯗ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯃꯗ꯫ ꯑꯦꯔꯣꯟ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯄꯥꯎꯈꯨꯝꯗꯨꯃꯗꯤ ꯌꯥꯝ ꯊꯨꯅ ꯍꯪꯉꯤ, ꯅꯪ ꯀꯅꯥꯅꯣ? ꯇꯥꯝꯅꯥ ꯁꯣꯟꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯇꯨꯔꯩ ꯉꯥꯝꯂꯣꯏ ꯍꯧꯒꯠꯂꯛꯏ꯫ ꯑꯦꯔꯣꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯇꯨꯅ ꯄꯦꯟꯗꯕꯗ ꯅꯤꯡꯕ ꯀꯥꯏꯔꯕ ꯄꯤꯔꯥꯡꯗꯨꯒ ꯂꯣꯏꯅꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯧꯔꯛꯂꯦ꯫ ꯀꯅꯥꯁꯨ ꯈꯪꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯠꯅ ꯁꯥꯈꯤ ꯑꯣꯏꯈꯤꯕ, ꯑꯔꯣꯟꯕ ꯄꯨꯝꯅꯃꯛ ꯎꯍꯧꯕ, ꯍꯤꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯃꯗ ꯍꯥꯠꯅꯕ ꯇꯥꯟꯅꯔꯛꯈꯤꯕ, ꯂꯥꯏꯕꯛ ꯂꯩꯗꯨꯅ ꯍꯤꯡꯍꯧꯕ, ꯁꯅꯥꯌꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯤꯡꯍꯟꯅꯤꯡꯈꯤꯗꯕ ꯃꯤꯁꯛꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯀꯞꯄꯛꯏ ꯇꯥꯝꯅꯥꯗꯣ꯫ ꯄꯤꯔꯥꯡꯗꯨꯃꯗꯤ ꯑꯁꯥꯎꯕꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯤ꯫ ꯑꯦꯔꯣꯟ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯦ꯫ ꯃꯃꯩ ꯃꯀꯣꯛꯁꯨ ꯉꯥꯎꯔꯗꯨꯅ ꯇꯥꯝꯅꯥꯗ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕꯁꯨ ꯊꯣꯛꯂꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯉꯛꯄꯅ ꯈꯝ ꯊꯦꯡꯗꯨꯅ ꯃꯆꯤꯟ ꯃꯔꯩ ꯐꯥꯖꯤꯜꯂꯒ
ꯐꯤꯕꯝ ꯁꯣꯛꯂꯕꯤ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯕ ꯅꯠꯇꯅ ꯑꯉꯛꯄ ꯃꯥꯅ ꯈꯪꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯀꯩꯀꯨ ꯐꯣꯡꯕ ꯉꯝꯗꯧꯕꯤ ꯇꯥꯝꯅꯥꯅꯤ ꯑꯦꯔꯣꯟ ꯃꯥꯅ ꯁꯅꯥꯌꯥꯏꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯂꯩꯇꯦ ꯈꯜꯂꯨꯕꯗꯤ ꯃꯥꯅ ꯈꯪꯗꯕ ꯇꯝꯊꯤꯕ ꯋꯥꯔꯤ ꯑꯃ ꯇꯥꯝꯅꯥꯅ ꯍꯦꯟꯅ ꯈꯪꯂꯕ꯭ꯔꯥ ꯈꯟꯈ꯭ꯔꯦ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯎꯄꯥꯏ ꯂꯩꯇ ꯁꯣꯛꯊꯅ ꯍꯥꯏꯔꯛꯏ ꯇꯥꯝꯅꯥ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯔꯝꯅꯤꯗꯤ ꯅꯣꯡꯃꯇ ꯄꯥꯎ ꯈꯜꯂꯨꯗꯦ ꯃꯥꯕꯨ ꯅꯨꯡꯁꯤꯒꯦ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ ꯃꯅꯥꯛꯇ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯈꯤꯕꯅꯤ ꯌꯦꯛꯅꯕ ꯃꯥꯕꯨ ꯀꯝꯗꯧꯅ ꯅꯨꯡꯁꯤꯒꯅꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯂꯣꯏ ꯑꯩꯗꯤ ꯃꯥꯕꯨ ꯈꯛ ꯁꯤꯖꯤꯟꯅꯒꯅꯤ ꯑꯩꯗꯤ ꯂꯤꯡꯖꯦꯜ ꯈꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯤꯅ ꯄꯣꯡꯅ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯝꯊꯤꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯊꯥꯡꯒꯠꯂꯒ ꯍꯦꯛ ꯍꯦꯛ ꯀꯞꯄꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯑꯃꯨꯛꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩ ꯏꯁꯥꯁꯦ ꯑꯣꯠꯇꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯨꯛꯅ ꯃꯔꯥꯏ ꯆꯥꯏꯊꯍꯟꯕꯤꯔꯝꯂꯕ ꯋꯥꯔꯤ ꯀꯌꯥꯅ ꯑꯩꯕꯨ ꯄꯥꯡꯗꯦ ꯍꯥꯏꯗꯨꯅ ꯏꯔꯥꯜꯁꯤꯗꯨꯅ ꯆꯩ ꯊꯥꯡꯉꯛꯂꯤ ꯍꯥꯏꯔꯒ ꯀꯞꯊꯣꯔꯛꯂꯦ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯐꯠꯇ꯭ꯔꯥꯛ ꯇꯥꯔꯗꯨꯅ ꯇꯥꯝꯅꯥꯒꯤ ꯃꯇꯧ ꯑꯗꯣ ꯑꯦꯔꯣꯟ ꯃꯥꯅꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯌꯦꯛꯅꯕ ꯅꯨꯡꯁꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯉꯥꯎꯅꯗꯨꯅ ꯂꯩꯔꯕꯤ ꯇꯥꯝꯅꯥꯕꯨ ꯊꯥꯒꯩ ꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗꯦ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯕꯨ ꯑꯩꯅ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯅꯕ ꯏꯟꯁꯤꯟꯈꯤꯕ ꯋꯥꯍꯩ ꯅꯠꯇꯦ ꯃꯥ ꯃꯤꯅꯝꯂꯤ ꯃꯥꯒꯤ ꯃꯤꯅꯝꯕ ꯂꯩꯔꯤ ꯃꯤꯅꯝꯕꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯦꯔꯣꯟ ꯃꯥꯅ ꯎꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯇꯥꯝꯅꯥꯗꯤ ꯂꯩꯊꯣꯔꯛꯏ ꯕꯦꯕꯦ ꯃꯁꯥ ꯉꯝꯗꯕꯒꯤ ꯐꯃꯨꯡꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯍꯦꯟꯗꯣꯔꯛꯇꯦ ꯐꯤꯔꯦꯞꯄꯁꯨ ꯅꯨꯃꯤꯠꯇꯣ ꯕꯦꯕꯦꯒꯤ ꯔꯨꯝꯗ ꯆꯪꯈꯤ ꯑꯅꯤꯗꯨ ꯍꯥꯟꯅꯒꯨꯝꯅ ꯅꯛꯅ ꯂꯣꯏꯅꯕ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯁꯨ ꯇꯧꯗ꯭ꯔꯦ ꯕꯦꯕꯦꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯐꯤꯔꯦꯞꯄ ꯃꯥꯒꯁꯦ ꯀꯧꯅ ꯉꯥꯡꯅꯕ ꯈꯔ ꯋꯥꯠꯂꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕꯗ ꯐꯤꯔꯦꯞꯄꯅ ꯋꯥꯔꯧꯅ ꯍꯦꯛꯇ ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯂꯨꯏ ꯁꯅꯥꯌꯥꯏ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯣꯛꯇꯦ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯊꯝꯈꯤ ꯑꯦꯔꯣꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯅ ꯃꯥꯁꯨ ꯆꯠꯅꯕ ꯊꯣꯔꯛꯂꯦ ꯃꯤꯁꯨ ꯏꯇꯥꯛ ꯇꯛꯏ ꯅꯨꯃꯤꯠꯇꯣ ꯁꯅꯥꯌꯥꯏ ꯎꯅꯕ ꯃꯤ ꯑꯃꯠꯇꯁꯨ ꯂꯥꯛꯇꯦ ꯁ꯭ꯀꯣꯠ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯁꯅꯥꯌꯥꯏꯅ ꯀ꯭ꯋꯥꯔꯇꯔꯗ ꯆꯠꯂꯣ ꯁ꯭ꯀꯣꯠ ꯂꯩꯔꯗꯤ ꯃꯦꯗꯥꯝ ꯂꯩ ꯈꯪꯉꯗꯨꯅ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤ ꯑꯦꯔꯣꯟꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯦ ꯊꯧꯗꯕꯤ ꯉꯥꯛ ꯁꯤꯠꯇꯨꯗ ꯐꯝꯃꯤ ꯕꯦꯕꯦ ꯃꯁꯥ ꯉꯝꯗꯕꯗꯣ ꯈꯔ ꯀꯟꯈꯠꯂꯕ꯭ꯔꯥ ꯉꯥꯛꯁꯨ ꯌꯦꯡꯅꯤꯡꯉꯤ ꯀꯥꯒꯤ ꯋꯥꯡꯃ ꯂꯥꯟꯊꯣꯔꯛꯂꯕꯗꯤ ꯉꯥꯏꯍꯥꯛꯇꯁꯨ ꯃꯁꯛꯇꯣ ꯌꯦꯡꯖꯍꯧꯒꯦ ꯈꯜꯂꯤ ꯄꯥꯛ ꯍꯦꯛꯁꯨ ꯉꯝꯗꯦ ꯑꯁꯨꯝ ꯂꯩꯕꯅ ꯃꯇꯝꯗꯤ ꯐꯅꯌꯥꯝ ꯂꯧꯔꯝꯃꯅꯤ ꯃꯥꯁꯨ ꯃꯇꯣꯝꯇ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦ ꯍꯥꯏꯗꯨꯅꯁꯨ ꯆꯩ ꯊꯥꯡꯂꯤ ꯍꯟꯗꯛꯇꯤ ꯑꯃꯨꯛꯇꯪ ꯆꯪꯉꯝꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯨꯗꯅꯤ ꯃꯊꯛꯇ ꯇꯧꯔꯤꯕꯗꯣ ꯑꯦꯔꯣꯟꯅ ꯎꯍꯧꯕ ꯐꯤꯔꯦꯞꯄ ꯃꯁꯥꯗꯣ ꯏꯈꯦꯡ ꯈꯔ ꯄꯛ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯅꯠꯇ꯭ꯔꯦ ꯁꯖꯥꯎ ꯑꯃ ꯍꯥꯠꯂꯨꯔꯕ꯭ꯔꯥ ꯈꯜꯂꯤ ꯁꯅꯥꯌꯥꯏꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯌꯥꯝꯅ ꯊꯨꯅ ꯃꯈꯥꯗ ꯍꯥꯊꯨ ꯍꯥꯊꯨ ꯄꯨꯊꯔꯛꯏ ꯑꯦꯔꯣꯟ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯀꯥꯆꯤꯟ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯑꯔꯣꯟ ꯑꯊꯨꯞ ꯌꯦꯡꯂꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯐꯤꯔꯦꯞꯄꯗꯣ ꯁꯅꯥꯌꯥꯏꯅ ꯀꯥꯔꯗ ꯊꯨꯅ ꯍꯥꯞꯀꯠꯂꯒ ꯊꯧꯗꯣꯛꯈꯤ ꯑꯦꯔꯣꯟ ꯃꯥꯁꯨ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯒ ꯁꯅꯥꯌꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯧꯗꯣꯛꯈꯤ ꯑꯦꯔꯣꯟ ꯅꯤꯡꯉꯝꯗꯅ ꯇꯥꯝꯅꯥꯗ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯦꯕꯦ ꯐꯦꯚꯔ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯇꯝꯂꯛꯏ ꯑꯌꯨꯛꯇꯣ ꯍꯧꯒꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯄ ꯆꯪꯉꯨꯕꯗ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯀꯞꯄ ꯂꯥꯎꯅꯈꯤ ꯇꯥꯝꯅꯥ ꯋꯥꯔꯤ ꯑꯗꯨꯅ ꯊꯃꯣꯏ ꯄꯣꯛꯄ ꯊꯥꯡꯕ ꯉꯝꯗ ꯀꯞꯆꯩ ꯑꯦꯔꯣꯟꯁꯨ ꯇꯥꯝꯅꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯏꯔꯥ ꯊꯥꯡꯗꯨꯅ ꯌꯦꯡꯉꯤ ꯀꯝꯗꯧꯅ ꯏꯃꯨꯡꯁꯤꯅ ꯅꯪꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤꯅꯣ ꯇꯥꯝꯅꯥ ꯀꯝꯗꯧꯅ ꯐꯠꯇ꯭ꯔꯕ ꯏꯃꯨꯡꯁꯤꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯥꯡꯍꯟꯕꯤꯈ꯭ꯔꯤꯕꯅꯣ ꯀꯔꯤꯒꯤ ꯕꯦꯕꯦ ꯄꯟꯕꯗ ꯅꯪꯅ ꯍꯦꯟꯅ ꯀꯞꯄꯤꯅꯣ ꯇꯥꯝꯅꯥ ꯅꯪꯁꯨ ꯕꯦꯕꯦꯕꯨ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯕꯦꯕꯦ ꯅꯨꯡꯁꯤꯕꯒꯨꯝꯅ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕ꯭ꯔꯥ ꯑꯦꯔꯣꯟꯒꯤ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯈꯣꯟꯖꯦꯜ ꯅꯤꯛꯈꯤ ꯃꯥꯁꯨ ꯍꯤꯡꯂꯛꯈꯤꯕꯅꯤ ꯀꯨꯏꯅ ꯁꯥꯡꯅ ꯕꯦꯕꯦ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯒ ꯂꯣꯏꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯩꯁꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯝꯊꯔꯛꯂꯦ ꯅꯤꯡꯉꯣꯜꯅ ꯃꯍꯨꯠ ꯈꯔ ꯈꯔ ꯁꯤꯟꯕ ꯍꯧꯔꯛꯂꯕꯅꯤꯅ ꯇꯥꯝꯅ ꯃꯥꯁꯨ ꯀꯞꯄꯤ ꯑꯦꯔꯣꯟ ꯃꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯨꯗ ꯋꯥꯂꯥꯟ ꯉꯥꯡꯕ ꯊꯣꯛꯈꯤꯗ ꯑꯦꯔꯣꯟꯗ ꯑꯃꯨꯛꯁꯨ ꯇꯥꯝꯅ ꯑꯩꯒꯤ ꯑꯈꯪꯕ ꯋꯥꯔꯤ ꯅꯪꯉꯣꯟꯗ ꯇꯝꯊꯣꯛꯂꯤꯕꯁꯤꯅꯤ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯐꯤꯔꯦꯞꯄꯕꯨ ꯇꯝꯊꯤꯔꯤꯕꯅꯣ ꯀꯔꯤꯒꯤ ꯅꯪꯅ ꯅꯁꯥꯅ ꯄꯥꯝꯗꯕ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯟꯖꯤꯟꯅ ꯊꯥꯡꯂꯛꯂꯤꯕꯅꯣ ꯇꯥꯝꯅ ꯈꯖꯥꯏꯗ ꯅꯥꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯣ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯇꯩꯊꯣꯛꯂꯒ
ꯑꯩꯗꯤ ꯅꯨꯡꯁꯤꯕꯅ ꯉꯝꯈꯤꯗꯨꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯣꯈꯤꯕ ꯅꯠꯇꯦ ꯕꯦꯕꯦꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯦ ꯃꯈꯨꯠꯃꯛꯅ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯣ ꯑꯩꯒꯤ ꯆꯦꯆꯧꯅꯦ ꯑꯦꯔꯣꯟ ꯇꯣ ꯈꯪꯁꯨꯝ ꯁꯨꯡꯈꯤ ꯀꯝꯗꯧꯅ ꯕꯦꯕꯦꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯂꯤꯕ ꯃꯥ ꯒ꯭ꯌꯥ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯥꯅꯩ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛꯇꯤ ꯃꯥꯅꯁꯨ ꯈꯜꯂꯨꯏ ꯑꯁꯨꯝꯕ ꯋꯥꯔꯤ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯜꯂꯨꯗꯦ ꯇꯥꯝꯅ ꯀꯞꯅ ꯀꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯦꯆꯧꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯕꯦꯕꯦꯅ ꯚꯦꯝꯃꯒꯤ ꯂꯃꯟ ꯈꯨꯝꯈ꯭ꯔꯦ ꯋꯥꯍꯩꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯑꯦꯔꯣꯟ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯈꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯦꯗꯥꯝꯒꯤ ꯀꯣꯜ ꯂꯥꯛꯏ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯨꯅ ꯄꯥꯏꯈꯠꯂꯤ ꯇꯥꯝꯅꯥꯒꯤ ꯋꯥꯍꯩꯗꯨꯃꯛꯅꯤ ꯁꯅꯥꯌꯥꯒꯤ ꯀꯣꯜꯗꯨꯃꯛꯅꯤ ꯑꯦꯔꯣꯟ ꯃꯁꯥꯗ ꯁꯣꯛ ꯆꯠꯂꯕꯅꯤ ꯃꯦꯗꯥꯝ ꯁꯅꯥꯌꯥ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯐꯤꯔꯦꯞ ꯑꯗꯣ ꯂꯝꯕꯤꯗ ꯇꯤꯟꯕꯣꯡ ꯑꯣꯟꯊꯔꯛꯑꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯃꯥꯒꯤ ꯆꯥꯅꯕꯗ ꯄꯣꯏꯖꯟ ꯍꯥꯞꯄꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯪ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯊꯤꯟꯊꯔꯅꯨ ꯋꯥꯍꯩꯁꯤꯅ ꯅꯥꯀꯣꯡꯗ ꯍꯦꯛ ꯄꯥꯏꯁꯤꯜꯂꯛꯄꯒ ꯃꯦꯗꯥꯝꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯕ ꯀꯥꯎꯔꯨꯗꯨꯅ ꯇꯥꯝꯅꯥꯗ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯌꯦꯡꯈꯤ